complication of high blood pressure haibadi matam sangna BP wangduna leiba taragadi aikoigi tungi punsida kari kari tholpa yai haibadu ngachigi video sida aikoi mamutana nei naminasi I sama Rameshwar Thokchom, nice and wise expert and medical nutritionist. Ngasigi topic BP matam sangna naduna lehenba taragadi ekoina tungda kari kari khudongthiba tholokpa yabage haibadugi matangda kupna nainaminasi aduna video asi loiba fawba yengbiu mamangi video da ekoi BP high oirakpagi matangda kupna nainaminakhre adubu ngasigi video sida aina mayamda haijaningbadi ekoina BP wangba haibase पुनमक सुपचलकांदा अखोइना ब्लड की बेसेल सी ब्लड की बेसेल ने खलो सिगी ब्लड की बेसेल जिगी मनुंगी लेयर सिदा ब्लॉकेज लाकपदगी नेबा अखोइना बीपी ओइजे मसिगी ब्लड बेसेल ब्लॉकेज ओइरपगी मतंगसी अखोइना ममांगी वीडियो दा कुमना नैनमिनखरे हारिबा ब्लॉकेज सिना मरम ओइरकांदा अखोइना बीपी वांग अब मतुंगदा मतम सांगना बीपी सी अखोइना वांगदुना लैबा तारगदी अखोइदा tungi punsida kari kari khudongthiba tholokpa yabage haibadu ahanbada khoina khangminagadabasi maroina heart ki issues mayam ama lakani haibadi BP wangbasina maram oirakanda aikoige heart sokchalalakpa amade aikoige arteries mayam je masi sokchalalakpa maram oirakanda chest pain oirakpa heart attack torokpa heart failure oirakpa amadi heart beat si chang nairaktaba hairibasingsi aikoina oirakpa yai aduna aikoina BP matam sangna wanghanduna thamba haibasi aikoida aduki mati khudong thininga oiba adugumba condition amani aduna yariba makhai aikoina BP si matam chana layeng biduna BP control tawduna thamba haibasi yamna tangai phadi adubu matang sida aina haijaning basi tasengbagi di common oina aikoina BP wang pase masi aikoina nainarakpadadi heart nungaitabga mari leineba तसेंगना BP वांग पसिदी अखोइना सिम्पटम ओइना लौगदबनेबा अदोंगी हार्ट अकाइबा लेबदगी अखोइना BP वांग पनेबा अयामा मतमदा मसी अखोइना हार्ट नुंगाइतबगा मरी लेनेबा BP वांग पसे अनि सुबदा अखोइना स्ट्रोक तौरपा यायबा मरु ओइना ब्रेन स्ट्रोक तौबजी अखोइना ब्रेन दा चलिबा अखोइगी आर्टरी जिंगजे मसिदैदा ब्लॉक नत्रगना बर्स्ट तौरपा मतमदा अखोइना BP स्ट्रोक से अखोइना थोलएबा हाइबदी अखोइना ब्रेन द चलिबा अखोइगे आर्टरी एदि सिंगलीजे मसी अखोइना फुंजलकपा नत्रगना मसी पोखाइबदगिनेबा अखोइना BP स्ट्रोक तौरिसे अहुम सुबदा अखोइना खंगमिनबा याबसी किडनी डैमेज ओइरकपा यायबा अन किडनी डैमेज ओइरकपना मरम ओइरकांदा अखोइना किडनी फेलर ओइरकपसु याय तसेंगबसु अखोइना किडनी फेलर ओइरकपगी ख्वाइदगी अचौब मरमसी डायबिटीज नाबना नेबा अदुगा अनि सुबा किडनी फेल ओइरकपगी ख्वाइदगी अचौब मरमसी अखोइना BP वांगबसिनेबा मरी सुबदा अखोइना खंगमिनबा याबसी BP वाहंदुना मतम सांगना अखोइना पुंसी लेलकपा तारगदी अदोंगी विजन प्रॉब्लम सु ओइरकपा यायबा हाइबदी अखोइना रेटिना यौना चेलकलिबा अखोइगी ब्लड वेसल सिंगजे मसी डैमेज ओइगिबना मरम ओइरकांदा अखोइना विजन प्रॉब्लम मयाम अमा थोलकपा यायबा मंगा सुबदा अखोइना BP वांगबसिना मरम ओइरकांदा प्रेगनेंसी कॉम्प्लिकेशन मयाम अमा थोलकपा यायबा हाइबदी अखोइना प्री इक्लेम्सिया अमदी इक्लेम्सिया हारिबा खुदोंथिबसिंगसे थोलकपा याय हाइबदी अखोइना प्रेगनेंसी मनुंगदा अखोइना प्रोटीन डिस्चार्ज यामना तौरकपा यूरिन पास तौबा मतमदा अमदी अदगी हेंजनगिदना अखोइना प्रेगनेंसी मनुंगदा अखोइना सीजर गुंबा लाकपा जायबदी अखोइना यांग चिंगबा खोटपा गुंबा लाकपगी हाइरिबा कंडीशन सिंगजे अखोइना प्रेगनेंसी मनुंगदा BP वांगदुना लैबा तारगदी अदुम मसी करिगुंबा कांदसु अदुम थोकलेबा तरुक सुबदा अखोइना थेंगनरकपा याबा खुदोंथिबसी एओर्टिक डाइसेक्शन हाइबदी अखोइना हार्टगी थोंगलिबा ख्वाइदगी मरुओइबा अचौबा सिंगलीसे मसिगी एओर्टाजिदा सोक्शन खिबना मरम ओइरकांदा अखोइगी तुंगी पुंसीदा खुदोंथिबा मयामसु थोगलपा याय तरे सुबदा अखोइना थेंगनरकपा याबा खुदोंथिबसी पल्मोनरी एडेमा हाइबदी अखोइना लंग्स की सरुकसिदा फ्लूइड मयाम डिपोजिट तौगिबना मरम ओइरकांदा सोर होनबा वाबना चिंगबा अदि लंग्स की नुंगाइतबा मयामसु थेंगनरकपा यायबा निपान सुबदा अखोइना नैनबा याबसी मेटाबॉलिक सिंड्रोम मयाम अमा थोलकपा यायबा हाइबदी
BP haibasimaksu metabolic syndrome amaneba aduna aikoina BP se matam sangna wangduna lakpa taragadi metabolic syndrome disease mayam ama tholakpa yai hairibasingsigi manungda khwaidagi maru oina aikoina BP matam sangna wangduna lakpa taragadi adom diabetes patient amasu oirakpa yai mapan subada aikoina nainaminaba yabasi aikoina BP matam sangna wangduna lakpa taragadi adom dementia haiba anabase masisu oirakpa yai haibadi aikoina wakan khanthabagi capacity je handarakpa amadi aikoi memory handarakpa amadi ningsingbagi sakti handarakpa tambagi sakti handarakpa amadi yamna kauganmana chingba asigumba khudongthiba kaya amasu aikoina thengnarakpa yayaba loinana wari watai chanaba matamda su lokchinba ngambagi capacity je masi yamna handarakpa yayaba aikoina BPC matam sangna naduna lakpa taragadi tara subada aikoina nainaminaba yabasi aneurysm haiba condition siju adom oirakpa yayaba haibadi adongi blood vessel si sonthakiba amadi swelling lakpana maram orakanda haidi pongkhatpa khokhatpa thagatpana singba tarokpana maram orakanda adongi health ki issue mayam ama thengnarakpa yayaba hoji aina mathakta panjakhriba complication sing ase masina khwaidagi common oiba aikoina BP matam sangna naduna lakpa taragadi thengnarakadaba khudongthibasing aduni adu masina taba atopa complication khara su leiri adubu hairiba complication sing adudi yamna common oibadi natte aduna ai ngasigi video sida hairiba atai complication sing adudi panjadre loinana loisilakpa sida aina mayamda haijening badi hairiba mathakta pankhriba complication sing je masi mi amada loina lakani haibasu leite hairiba si manungda mi amada ama lakpa yai ani lakpa yai hairiba mayamadu aikoina thengnarakaniba hairiba complication sing asi lakpa taragadi athuba matamda expert amada counseling tawduna adongi complication sing adu thuna yang reverse tawnaba honaba haibasina khwaidagi maru oiba step ama oigani haina khali aduna hairiba complication sing asi lakpa taragadi adomna masana adum phajakini haina leithokpa taragadi adongi khwaidagi achouba asoiba ama oigani haina ai thamjage loina na aina mayamda haijeningbadi adom BP gi guli chari ai BP control tawri haina asum leibagi mahutta adom BP dagi reverse tawduna guli chadana punsi nungaina hingnaba honabiyu haina su ai mayamda haijage loina na loiselakpa sida aina mayamda haijeningbadi aigi mathangi video adongi wahang aigi paukhungi matangda video semjarake aduna adomna khangningba BP ga mari leinaba question sing aigi comment box ta hangbirau ai sungchoi soidana mathangi aigi video da adongi paukhum pijarake aroiba oina aina mayamda haijeningbadi aikoi hakchang phaba misak ama oibaga loinana aphaba samaj ama semnanaba honaminasi masi haraga ngasigidamaktadi video asi matang asida loisinjarage kangleipak imana yaifare